Ganito po. Ganito po, hostan po si! Hostan ano po si! Ganito! Ganito ko lagi! Hostan po. Hostan po si! Downsizing. Tabagtat pa. Minayo iba. सरकार की छपक कलोप सावा मीनाई होएगा. I am orphan. I don't want your equipment. I don't want your equipment. I am orphan. Ơi, nang nafara amo di kai leng ra. Nang gide na ming kari kawi. Buiton.
more. Result sigi matang stadi ayi mor oinadi thoidong singna ningai leitre karigum matam da masi wakhan jilai ta phung khangdaba isha se potha phung khangdaba masidagi ohen bane kashi thoidokpa yamna henjena khanjin biunu da. Thank you, doctor. Adudi ekoi mu yaunaba. Kanana hairi no ni bima. Karimate khallunu. Isa soidana maki phangani ne. Adubu na khoi gi se. Linna khara yena balaini. Mahadeva puja tauba dharkar leiri. Lin puja tauba dharkar leiri. Karimate singna balaiganu. Soidana maki phangani. Adubu ne. Midna uba mafamda wahung matu thetpadi mathau tai ko. Ajing numittane. Siba lingada sangum haiba mathau tai. Kachu singna ningai leite. Isa soidana maki phangani. Poirei. Result khanglabra. Doctor na kari hairi. Pabong, ekoi angang soidana phangani. Lai khurambam gi lai phopum na makshu. Na khoi na sa phangani hairi. Natra. Pabong, ekoi gi matam yam leirida. Matam ga mari lene dine. Miyoi bagi khongchatti khongpham mama soibada yam chauna soibi ai. Pabong, ngasi phawbada ekoi na kanada soikiba leite. Oirei. Mi khudimaki asoiba soidaba loina lei. Adubu masa na de kanamta khangnade. Imung ase ningthem cha mayumne. Nang ama soibada yumpham ase mutkadoriba. Pabong, pamung na pamlibasi. Punsibu minamgano. Minamba miyoy amata lai na phaba mahi pide. Nang luhongba sahi taret mapung phare. Pabong, ekoi hotnari. Kayam kuina hona khidori. Aduga
Pabong. Pabong. Babong na kari hay no. Kaishu haideda. Doctor gi result hangambane. Babong na taning ba pa tasu. Ako'y na porok pangamdi. Ay si yung dahan kiba na para drakang Mensa. imong sige po para ni haraba. Nanggi pun sinabuyay para ni kalaba. Ay gilaybag si pudo na ipaamdahan kiki. Ay kasunong ay tabataw. Yambo, babong gi apambase. Ako'y tungan mga nganit hasatre. Mensa. Ikhoy mapalom da chache. Hona kiche. Aidi ninganadri. Isabu thajari. Nangsu nasabu thajabu tham. Ikhoy hona kiche. Witon! Ơi, Witon, chilo! Chị khởi động đi sinh đồ hơi. Mà nâng số lớn ta vào đi. Khởi động sinh đồ. Nó bóc cân bébí đi. Lo. Chị sinh đồ lo. Anu ni ne. Uppaga yenga. Hello? Yes. Okay. Yes. Okay. Hey, 老黑，这是老秃噜。 Bungo. Lau, tholo. As, tabak sidi ba. Lak dik lak salli. Kay no yan ba? Tholo. Ay pui si kay no. Kaya toro, yam nung ayaw kumain yung toro ye. Ado yung sitong ni. Among timpirak kita. Fire! Ano nung kape? Nung kape. Cararo.
fire Fire! 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 Hey, 하나 보이는 시디. 하! 여기 오가 자. 여기 오가 자. 지기로. Mesti lam jendera mesti. Mana tu pun nang. Hey, maaf ya. Jangan jendera. Hey, tua. चलो keluar kau. Tengok. Tengok. Nang nak kadai dah muksat lurim tu. Tengok kain pabi dribo. Kari mukta tu wak lagi. Tengok. Aku pergi memsaga Mumbai cakap ni hari. Aduki flight ticket kacau rumah ni tengok. Tengok. Angan gitu Mumbai tadi kerja lagi terkenal me. Sure success. Pergi. Tiket kagak tangwai taruh ni. Se. Pamo, aiga memchaga Mumbai da chasirain tawri. Tada, hojikti office sola banina ticket cha tada da thamirama. Ya. Pamo, amuk chacharuki. Tengok imau hidi, patah imau hai dunia ni. Isani pasu, apa pun isani. Min laksa apa ya de? Nang thoki buang ai. Aduga, tengok isasu, retiar profesor ni. Satra satri ma'am siempre. Yum kai sangoi lukoi loin phajai. Miju loin phajai. Phajaba maruk sida. Chokidar ojariba nanai shohen basu pangthi thi da bani. Shahenba, nangi tahu kata benda tahu tahu so. Aigi pukning bukarem na bomong doang angano. Nang si ming shahen kau jerbasu. Ihen de koi bo. Tengok na jai bhab ta jere tengok. Engon de kakte nati. Sakam minga saradana ming tholi ba miyo ikuting magtani. Ado tengok. Aigi shagile na thonjari basidi. Aigi thamoi dani. Mai thong de nati. Aigi thamoi si akhari henja ba.
ꯄꯥꯎꯅꯤꯡ ꯈꯣꯜ ꯑꯃ ꯂꯩ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯅꯤ ꯑꯩꯅ ꯊꯤꯔꯤꯕ ꯇꯥꯏꯉꯣꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯛꯄꯅꯤꯅ ꯋꯥꯁꯦ ꯂꯨ ꯂꯨꯅ ꯉꯥꯡꯕ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯐꯖꯕꯤ ꯐꯖꯕꯤ ꯀꯩꯅꯣ ꯌꯦꯟꯕꯤꯅ ꯌꯦꯅꯥꯎ ꯆꯦꯟꯕꯗꯧꯅ ꯑꯉꯥꯡ ꯃꯌꯥꯝ ꯆꯦ ꯂꯥꯛꯏꯗꯨꯕꯣ ꯍꯩꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯅꯣ ꯃꯣꯏ ꯂꯥꯛꯑꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯕꯥ ꯂꯩꯔꯦ ꯑꯁ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯉꯥꯡꯁꯤ ꯑꯝꯇ ꯄꯥꯝꯃꯨꯁꯤ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯉꯍꯥꯟꯗꯣ ꯑꯉꯥꯡ ꯑꯃꯈꯛ ꯄꯣꯔꯛꯏꯗꯅ ꯑꯗꯨꯗ ꯅꯈꯣꯏ ꯇꯥꯏꯉꯣꯅ ꯂꯨꯄꯥ 500 ꯆꯞꯄꯤ ꯑꯃꯈꯛ ꯄꯥꯏꯍꯜꯂꯛꯄꯗꯣ ꯉꯁꯤꯗꯤ ꯏꯆꯥ 8ꯃꯛ ꯂꯣꯏꯅ ꯄꯣꯔꯛꯑꯕꯅꯤꯅ 500 ꯀꯌꯥꯅꯣ ꯈꯪꯉꯕꯣ ꯆꯌꯥꯝ ꯄꯣꯛꯄ ꯑꯄꯪꯕꯣ ꯇꯨꯝꯂꯤꯅꯦ ꯇꯥꯏꯉꯣ ꯇꯥꯅꯤꯅꯦ 이모세 ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯟꯅꯔꯤꯕꯅꯤ ꯆꯠꯂꯣ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯇꯥꯏꯉꯣꯗꯣ ꯀꯣꯛ ꯀꯧꯊꯣꯔꯛꯑꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯐꯖꯕꯤ ꯅꯪꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯍꯦ ꯌꯥꯝ ꯏꯀꯥꯏꯗꯦꯍꯦ ꯆꯠꯈ꯭ꯔꯣ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯁꯦ ꯍꯩꯃꯥ ꯌꯨꯝꯁꯤꯗꯅꯦ ꯅꯪꯅ ꯆꯧꯀꯤꯗꯥꯔ ꯑꯣꯏꯅ ꯂꯩꯕꯅꯦ ꯅꯌꯨꯝꯒꯨꯝꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯕ ꯉꯝꯗ꯭ꯔꯗꯤ ꯅꯪꯗꯤ ꯀꯗꯥꯏꯗꯩ ꯃꯤ ꯑꯣꯏꯔꯅꯤ ꯀꯧꯊꯣꯔꯛꯑꯣ ꯅꯣꯏ ꯇꯥꯏꯉꯣꯗꯣ ngomoi ꯑꯩ ꯀꯧꯊꯣꯛ ngomoi ꯅꯪꯅ ꯏꯀꯥꯏꯔꯒꯅ ꯑꯩꯅ ꯀꯣꯛ ꯀꯧꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯦ ꯅꯪ ꯀꯃꯥꯏ ꯀꯧꯊꯣꯛꯇꯣꯏꯕ ꯀꯧꯊꯣꯛꯀꯦ ꯌꯦꯡꯉꯨꯅ ꯑꯗꯨꯗꯤ ꯍꯦꯟꯕ ꯐꯖꯕꯤ ꯇꯥꯏꯉꯣ ꯀꯩꯅꯣ ꯅꯪ ꯑꯉꯥꯡ ꯃꯌꯥꯝ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯊꯣꯛꯂꯛꯑꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯩ ꯃꯈꯥ ꯁꯝꯊꯔꯛꯀꯦ ꯉꯥꯏꯈꯣ ꯑꯉꯥꯡ ꯃꯌꯥꯝ ꯂꯣꯏ ꯄꯨꯔ ꯂꯥꯛꯏꯁꯤꯕꯨ ꯐꯖꯕꯤ ꯍꯩꯁꯛ ꯍꯦꯟꯕ ꯈꯪꯗ꯭ꯔꯦꯗ ꯇꯥꯏꯉꯣ ꯂꯥꯏꯔꯕꯗ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯗꯨꯅꯤ ꯑꯉꯥꯡꯁꯤꯡꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯈꯪꯗꯦ ꯄꯪꯀꯞꯇ ꯀꯞꯄꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯔꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤꯕ ꯑꯗꯣ ꯃꯥꯅ ꯄꯩꯁꯥ ꯂꯩꯇꯦꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯕ ꯍꯥꯏ ꯑꯉꯥꯡꯅ ꯍꯟꯒꯅꯨ ꯌꯦꯡꯊꯣꯛꯁꯣ ꯍꯩꯁꯛ ꯍꯦꯟꯕ ꯌꯦꯡꯊꯣꯛꯁꯣ ꯑꯗꯨ ꯇꯥꯏꯉꯣ ꯃꯥꯅ ꯄꯩꯁꯥ ꯂꯩꯇꯦꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕ ꯏꯍꯦ ꯁꯩꯍꯦꯟꯕ ꯅꯪꯕꯨ ꯉꯔꯥꯡ ꯇꯣꯂꯣꯞ ꯐꯪꯈꯤꯗꯥꯏꯅꯦ ꯈꯪꯗꯦ ꯂꯩꯇ꯭ꯔꯦꯌꯦ ꯇꯥꯏꯉꯣ ꯍꯣ ꯁꯦ ꯑꯩ ꯄꯩꯁꯥ ꯄꯤꯒꯦ 세. 세네. 로. ताइङो ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ताइङो ताइङो सिबु ꯑꯩꯒꯤ ꯇꯣꯂꯣꯞꯀꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯅꯪꯒꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯊꯣꯛꯁꯨꯅ ꯄꯤꯕꯅꯦ ꯆꯠꯂꯣ ꯑꯩ ꯉꯁꯤꯁꯦ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯇꯦ ꯑꯩ ꯌꯨꯝ ꯁꯪꯕꯤꯔꯝꯒꯦ ꯆꯠꯂꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ताइङो ꯆꯠꯂꯨꯈꯤꯒꯦ ताइङो ꯆꯠꯂꯣ ꯆꯠꯁꯤꯜꯂꯛꯑꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯦ ꯑꯗꯨ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯦ ꯅꯪꯒꯤ ꯏꯃꯥꯅ ꯃꯁꯨ ꯐꯪꯒꯗꯕꯤ ꯃꯃꯧ ꯑꯃ ꯄꯥꯝꯃꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥ ꯐꯪꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯂꯣꯏꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯁ ꯇꯥꯈꯣꯅꯦ ꯅꯨꯄꯥꯗꯤ 10ꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕꯗꯣ ꯃꯤ ꯎꯁꯤꯠꯇꯕꯅꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯃꯤꯟꯅꯔꯦ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯕ ꯅꯪ ꯑꯁꯦ ꯅꯪ ꯃꯤ ꯅꯠꯇꯦꯕ ꯃꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯊꯝꯃꯣ ꯌꯥꯔꯦ ꯊꯝꯃꯣꯕ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯀꯔꯤ ꯍꯥꯏꯒꯦ ꯂꯩꯃꯕꯨ ꯀꯅꯥ ꯑꯩ ꯃꯥꯏ ꯅꯨꯄꯥꯅꯤ ꯁꯣꯝꯗ ꯆꯪꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯔꯝꯕ ꯀꯥꯅꯣ ꯑꯣꯖꯥ ꯑꯅꯤꯁꯨꯕ ꯀꯥꯗꯨꯅꯦ ꯃꯦꯗꯥꯝ ꯁꯣꯔꯤ ꯃꯦꯗꯥꯝ ꯑꯩꯗꯤ ꯁ꯭ꯇꯥꯐ ꯑꯣꯏꯕꯤꯅꯤꯡꯉꯨꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯦꯗꯥꯝꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯖꯩ
ꯑꯩꯁꯨ ꯃꯦꯗꯥꯝꯒꯨꯝ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤꯅꯅꯦ ꯌꯣꯛꯈꯣꯛꯅ ꯊꯣꯝꯃꯒ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯩꯔꯝꯃꯣꯏꯗ꯭ꯔꯅꯦ ꯃꯦꯗꯥꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯂꯩꯃ ꯑꯦ ꯅꯪꯗꯤ ꯀꯗꯣꯝꯗꯩ ꯍꯨꯠꯆꯤꯜꯂꯛꯏꯕ ꯀꯗꯣꯝꯗ ꯂꯥꯛꯏꯕ ꯁꯤꯗ 매담 ꯆꯠꯁꯤꯂꯣ ꯑꯁ ꯄꯥꯏꯔꯛꯀꯅꯨꯍꯦ 매담 ꯆꯠꯆꯔꯨꯈꯤꯒꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ 이마는네 얼파놈데 ꯆꯠꯇꯨꯅ ꯃꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅꯤꯒꯤ ꯑꯉꯥꯡ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯅꯕꯅ ꯍꯥꯏꯅꯔꯝꯃꯕꯅꯤ ꯀꯔꯤꯕ ꯁꯤ ꯄꯥꯎꯁꯦ ꯅꯉꯣꯟꯗ ꯇꯝꯒꯦꯅ ꯂꯥꯛꯄꯅꯦꯕ ꯅꯪꯅ ꯁꯧꯒꯟꯕꯁꯤꯅꯕ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯄꯨ ꯏꯃꯥꯕꯨ ꯀꯗꯥꯏ ꯂꯩꯍꯧꯒꯦ ꯁꯦ 이마ꯗꯣ ꯆꯤꯟꯗ꯭ꯔꯦꯜ ꯍꯣꯝꯗ ꯗꯣꯀꯨꯃꯦꯟ ꯏꯅꯅꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯅꯤꯁꯦ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤꯅꯦ ꯅꯪ 매담 ꯃꯃꯥꯡꯗꯒ ꯌꯨꯈꯣꯛꯅ ꯊꯣꯝꯕꯒ ꯍꯥꯏꯗꯨꯕꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦꯁꯤꯕꯨ ꯀꯔꯝ ꯀꯥꯟ ꯍꯥꯏꯈ꯭ꯔꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯅꯠꯇꯦ ꯅꯪ ꯅꯨꯡꯁꯤꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯀꯣꯏꯊꯤ ꯊꯤꯗꯅ ꯇꯧꯔꯤꯁꯤꯕꯣ ꯆꯠꯁꯤꯂꯣ ꯊꯦꯡꯉꯕꯅꯦꯕ ꯏꯃꯥ ꯍꯣꯏ ꯉꯥꯏꯍꯧꯔꯕꯅꯦꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ 이마는네 얼파놈데 ꯆꯠꯇꯨ나 ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏꯅꯤꯒꯤ ꯑꯉꯥꯡ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯅꯕꯅ ꯍꯥꯏꯅꯔꯝꯃꯕꯅꯤ ꯃꯦꯟꯆꯥ ꯌꯥꯝꯕꯨꯡ ꯅꯪ ꯑꯣꯐꯤꯁꯇ ꯂꯩꯕ꯭ꯔꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯩꯁꯥꯒꯤ ꯗꯤꯃꯥꯟꯗ ꯑꯣꯐꯤꯁꯇ ꯕꯣꯝ ꯊꯝꯖꯜꯂꯝꯃꯤ ꯍꯥ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯕꯣꯝ ꯂꯩꯌꯦꯅ ꯁ꯭ꯇꯥꯐꯁꯤꯡ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯔꯤ ꯑꯩ ꯑꯃꯨꯛ ꯉꯥꯛ ꯂꯩꯔꯒ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯊꯝꯃꯒꯦ ꯑꯩ ꯅꯣꯏ ꯑꯣꯐꯤꯁ ꯃꯃꯥꯡ ꯂꯩꯌꯦ ꯑꯣ ꯍꯣꯏ ꯆꯪꯒꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯦ ꯊꯝꯃꯦ 이제 ꯀꯩꯊꯦꯜ ꯃꯅꯨꯡꯁꯦ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯤ ꯑꯉꯥꯡꯒ ꯐꯥꯈ꯭ꯔꯕ ꯑꯉꯥꯡ ꯀꯔꯤꯒꯤ ꯀꯅꯥꯅ ꯐꯥꯏꯅꯣ ꯀꯅꯥꯅ ꯈꯪꯍꯤꯒꯦꯁꯦ ꯁꯦꯜꯒꯤꯗꯤ ꯃꯥꯅ ꯐꯥꯈꯤꯕꯅꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯅ ꯃꯆꯥ ꯐꯥꯈꯤꯕꯗꯨꯗ ꯀꯞꯄꯅ ꯍꯥꯕ ꯑꯁ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯒꯦꯁꯦ ꯃꯃꯥ ꯃꯄꯥꯗꯣ ꯃꯁꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯞꯄꯝꯒꯅꯤ ꯆꯦ ꯆꯠꯅꯕꯤꯅ ꯈꯨꯟꯅꯥꯏꯕꯨ ꯑꯋꯥꯡꯕ ꯃꯐꯝꯗ ꯄꯨꯈꯠꯂꯦ ꯀꯔꯤꯒꯨꯝꯕꯗ ꯆꯠꯅꯕꯤꯅ ꯈꯨꯟꯅꯥꯏꯕꯨ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯍꯜꯂꯦ ꯃꯤ ꯐꯥꯔꯒ ꯁꯦꯜ ꯇꯥꯟꯕ ꯃꯁꯤ ꯐꯠꯇꯕ ꯆꯠꯅꯕꯤꯅꯤ ꯃꯁꯤ ꯐꯠꯇꯦꯗ 이바이니네 할로 이바이 깨래래 하 이바이 아이래 제 अखोई इबाई ऑफिस तो सकंगदब सिंह बोम फिट तौरमे ये आई चत याद्रे आई चले इसे इबाई कर्म पार्टी नो पार्टी दी मसक हाइदे फोन नंबर याव
소시 투가요. 로, 로. 예누비, 임시, 그나가래. Kari haige bunga. 이붕어가 아니라. 그세, 토바, 토바 공동이네. 공나 토바 공네. Oh. Ibungo hoi hoi le a thau ba hai ri se a. 아마니, 아도. 안강세, 임시드네. 나도 탐게. Yani yani. Thambira moi bungo. 안 도는 게 있고. 할로. 여승바. 시 바리바 강세. 또 비샤리 마사니. 아도. 라리키 얌라 이런 거도 말이. 안강세 고생 너무네. 이마라 이때가 아니라 구모하니다. 마파기 가르기 내리 바람이 기노. 그럼 어디나? 레슨을 나고 야와야 어디나? 보시 역선제로 해브라. 야니. 아예 좀 돈이 혼자라게. 오케이. 어이, 부트로 강도. 마, 안강도 거의 부자들하게. Hojiki angang du di. Ibungo ina kauye dana thokram ni ne. 야, 그놈 해 집어. Laitrabani ibungo thokrabani. 헤이, 내놈들이니. 에이, 안강디. 하. 에이, 싫어. 싫어. 봐. 어디 봐. 띵놈. 봐. 어디 봐. 이따이 뭐이 락비리로. 정비로. 까다이 되는 뭐야? 뿔라 파우나가 라이시보. Ibiyamagi lai khoiram birubani. Haima. Ibiyamadi sida puthole. 이마보, 인dom사, 까나나 틸레게. Nupa lembana thile e. Madi SP na kawe na chakhi. 짱아실라 이마. Ibungo sak hen bu yum pale dai. Angang kaya surage. 때 뭐야미암데. 딸이 각당 아이리. 하이마, 딸이 뿌얌디 하이리네. 라이시나 카라 키타우잔 비바이든. Hoi. 다센, 아이 티켓 한독부주 싹가다우니. 아잉바 셈비로. 아이 힘들하게. Ibiyama noibu Mumbai sakani dubu chatradi kaidorage. 이마보, ngasi ꯆꯠꯂꯔꯣꯏ. मा ऑफिस ꯆꯠꯈꯤ. ꯂꯨꯞ ꯑꯃꯒꯤ ꯑꯆꯧꯕ ꯗꯤꯃꯥꯟꯗ ऑफिस ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯌꯦ. ꯍꯦꯔꯥ, ꯑꯗꯨꯒꯤ ꯋꯥꯕꯨ ꯃꯈꯣꯏ ꯊꯅꯥꯅ ꯑꯗꯨꯝ ꯉꯥꯛꯆꯗꯧꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅ ꯆꯠꯂꯒ ꯂꯣꯠꯅꯕꯅꯦ. Hoin he bima. Aisunen. Noina taida di malakpadagi ne. Ibani ne. Thani se Bangkok ta leirudana ne. Mai mika se yengu tai se pek thaladana. Adai bulawna kangkhatana ne. Phirom phajabaga se amta set phangdre. मादी यादे थेंगनगने हाइदना ऑफिस ते लेनेना चतखी मा होइदा काइदे तहाद्रबसु याइदा अदुगने इमाना लाई खुरमुबदा अथुबदा नखोइगी नचा पिबा अमा फंगनेना हाइरइन हे अदो नकोइ बुंगोदि कदाइदा ले इतै मोय अइ ममदा पाइबियु सहे ताइबुंगोदुबु कदाइदा ले होगे ले ताइंगोनसु इतै बुबु हंगी वारी इंत सासीना तौबने
이제 ngakhtang leibiramuko. Inao, leiramuko. 이때마 소문 좀 빌어. 따잉어. 비다 뭐 보러오더나. 파니. 이때마. Ibima, nang nakubok sibu waga ngangba suwe ude kamay tawge. pai yam pai mabo 미미, Taingo, 넌 학 열고 양도 파래. angangsing Mumbai de sakani na haiba adugi lai khoiram birubani taingo. Adubu moidi chatlaroi na haire. मखोई ऑफिसता सेल पामबसिंगना अचौब सेंफम अमा पीदब यादे हाइना हाइ माले Hoi, मसिसु काइथरकलिबा किनथरकलिबा मखोगी पुंसिगी खोंगसत अमने taingo. Ai khoi kari tausigya. Aigi isagi maraibak ase onthoknasu thikre. Taingo gi apamba ma leirabadi singnadana hekta haibiyo. Makhoi mapanasu taingo gi apamba ma tawkhibada kari sukai dina haire. मिमी आइन आइगी इकाई खुमना बबो सेट नाकप पामी मसिन इचा सिंगी लंबीदा पल्लम ओइखरबला अचौब मिनम्बा मना ngasi makhoi maraiba gase oiribra wahang asina aibu mikup amata pathahan bangamde mama ama oina nangna nasa singda wahang ase asibatang hanganingi maibu phina kayam kuina kuptuna thamba yagadoribno Minamba. May bupina ko pa. Tayo nga na haibidi sibu. Ay bubahap ang matabang ang zadre. Ay gisa na. Kanada minang krabagi tayo nga. Haibiyo. मा ननायना हन्नना खुरुमजरी ननाय अखोइना तौजरीब डिमांड सिंग असे अयेत अपन याउदना ताथुक तासिन तौ हायन बिगनु सेल ताना पीगे हाइबसे ननाय अखोइ लाइहु तौ ऑफिसर अमा लोखत पथाजकी ननाय अखोइगी लुद संग मंगा ओहन बिउ कोइमा नसाना हन्नना खुरुमजरी याम्बा करी पाउनो angang pharaga sen tan ganu paisa gi damak office da yumlak da bom pokhai han ganu mi oirabadi mi gi wakhal khalu mi oi babu lalon poni haina khan ganu lairik ti hairaga laisu khangdaba certificate pai ba mi gi masing di yamba khangdaba haitaba ngak ta ngai ba iramdamni humang tabagi culture mangkhraba mabuk noiba yumai panba mioi singna lengakpa waikhugi li chat lamdamni migi thawaidagi paisana hena maman hena khanba mioi khujo kharana ibudau nongda lairen pakhang khunthok piramba iramdam irei pa ase mangan ga daure ngasidi aikhoi isa mangkhre haiduna kaptuna leibagi matam natre इमाले बाकी दमकता थवाइना पोंथा ओइगदबनि हाइरम मतम अदो हौजिक्ति लोइख्रे हौजिक्ति इमाले बाकी दमकता अखोय हिंगदबनि ममा ओइबि पुमनम मपा ओइब पुमनम हौजिक्ति थोकपिरो अखोयगी इथादगी इसा सिंग मुनखिबा कलौरसे याम्बा अंगांग अहुमदो अमदि चाबो तुमगा याम फै तात्री दुमदि कपगा अदुम ले अदुगा अमदि
ꯆꯥꯁꯨ ꯆꯥꯗꯦ ꯇꯨꯝꯁꯨ ꯇꯨꯝꯗꯦ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯆꯥꯛ ꯑꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯇꯤꯟꯅ ꯆꯤꯜꯂꯤ ꯏꯌꯥꯝꯕ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯏꯌꯥꯝꯕ ꯃꯃꯤꯡ ꯕꯣꯏꯇꯣꯟ ꯀꯧꯏ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯏꯌꯥꯝꯕ ꯁꯤꯗ ꯄꯣꯔꯛꯑꯣ ꯐꯒꯅꯤ ꯏꯌꯥꯝꯕ ꯕꯣꯏꯇꯣꯟ Boyton! 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 ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛꯇ ꯇꯤꯟꯁꯤ ꯆꯠꯂꯤꯗꯤ ꯅꯨꯡ ꯌꯥꯎꯕ ꯆꯥꯛꯄꯨ ꯀꯅꯥꯅ ꯆꯥꯒꯦ ꯅꯨꯡ ꯌꯥꯎꯕ ꯆꯥꯛꯇꯤ ꯁꯨꯅꯤꯡꯗꯕ ꯃꯤꯅ ꯆꯥꯒꯗꯕ ꯅꯪ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯕ ꯃꯤꯅꯤꯅꯦ ꯍꯥ ꯄꯦꯠꯇꯋꯥ ꯅꯪꯅꯁꯨ ꯑꯩ ꯃꯩꯇꯩꯅꯦ ꯃꯩꯇꯩ ꯆꯦꯡ ꯅꯠꯇꯅ ꯑꯩ ꯆꯥꯗꯦ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯑꯃꯠꯇꯅ ꯃꯩꯇꯩ ꯑꯩꯒꯤ ꯏꯕꯨ ꯁꯦꯡꯍꯟꯗꯕ ꯇꯧꯔꯣꯏ ꯃꯁꯤ ꯉꯥꯡꯁꯦ ꯉꯥꯡꯗꯥꯝꯅꯤꯅꯦ ꯅꯪ ꯅꯀꯣꯛꯇꯨ ꯅꯝꯃ ꯀꯥꯞꯊꯠꯂꯨꯔꯥ ꯄꯦꯠꯇꯋꯥ ꯃꯔꯨ ꯄꯥꯝꯃꯨꯗ꯭ꯔꯣ ꯑꯩ ꯁꯤꯕꯗ ꯏꯃꯥꯝꯅ ꯀꯞꯄꯤꯗꯧꯁꯨ ꯂꯩꯇꯦ ꯏꯄꯥꯝꯅ ꯊꯤꯔꯛꯇꯧꯁꯨ ꯂꯩꯇꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯁꯨ ꯃꯩꯇꯩꯅꯤ ꯅꯊꯤꯕꯣꯡꯗꯣ ꯃꯩꯇꯩ ꯆꯦꯡ ꯆꯥ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯜꯂꯣ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯁꯥꯔꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯈꯣꯔꯨꯝꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇꯕꯒꯤ ꯃꯔꯝ ꯇꯥꯛꯄꯤꯌꯣ ꯋꯥꯐꯝ ꯑꯗꯣ ꯆꯠꯅꯕ ꯌꯥꯔꯣꯏ ꯃꯗꯨ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯃꯥꯏꯁꯤ ꯂꯣꯟꯗꯥ ꯑꯃ ꯇꯧꯏꯅ ꯍꯥꯏ ꯍꯣꯏ ꯅꯪꯅ ꯁꯣꯝꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯄꯣꯈꯥꯏ ꯍꯜꯂꯨꯔꯣ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯦ ꯄꯩꯁꯥ ꯊꯤꯜꯂꯛꯇꯕꯗꯤ ꯅꯪꯒꯤ ꯑꯣꯐꯤꯁ ꯑꯗꯣ ꯎꯠ ꯑꯣꯟꯒꯅꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯑꯈꯥ ꯀꯔꯥꯎ ꯅꯪꯒꯅꯤ ꯈꯪꯉꯕꯣ 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 ꯅꯠꯇꯔꯥ ꯅꯠꯂꯤ Kay haino? ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯄꯤꯗ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯤꯅꯤꯗꯅ ꯑꯩꯈꯣꯏꯅ ꯃꯨꯝꯕꯥꯏ ꯆꯠꯀꯗꯧꯔꯤꯕꯁꯦ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯊꯕ ꯐꯔꯔꯣꯏ ꯅꯪ ꯑꯩꯒꯤ ꯃꯨꯝꯕꯥꯏ ꯈꯣꯡꯆꯠꯁꯤꯗꯤ ꯀꯣꯟꯅ ꯆꯥꯝꯃꯔꯛ ꯆꯠꯄ ꯌꯥꯏ ꯋꯥꯊꯣꯛ ꯑꯁꯦ ꯂꯩꯕꯥꯛꯀꯤꯅꯤ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯀꯣꯏꯁꯟꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯁꯦꯟꯗꯨꯡꯁꯤ ꯈꯔ ꯍꯦꯟꯒꯠꯄꯤꯌꯨ ꯃꯣꯕꯥꯏꯜ ꯄꯩꯁꯥ ꯑꯐꯕ ꯀꯣꯏꯅꯗꯦ
ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯣꯏꯕꯗ ꯑꯣꯏꯔꯤꯅꯤꯅꯦ ꯅꯠꯇꯦꯅꯦ ꯌꯥꯝꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯑꯦꯛꯁꯟ ꯃꯌꯥꯝꯁꯦ ꯁꯦ ꯃꯣꯕꯥꯏꯜꯒꯤ ꯃꯇꯦꯡꯅꯅꯤ ꯇꯨꯝ ꯂꯩꯅꯦ ꯂꯨꯄꯥ ꯂꯥꯛꯀꯤ ꯗꯤꯃꯥꯟ ꯆꯠꯈ꯭ꯔꯒ 5,000ꯗ ꯌꯥꯅꯔ ꯂꯥꯛꯄ ꯅꯣꯏꯅꯕꯨ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯕꯅꯤ ꯂꯨꯆꯤꯡꯕ ꯑꯩꯒꯤꯗꯤ ꯂꯨꯆꯤꯡꯕꯅ ꯈꯔ ꯇꯨꯡꯁꯤꯟꯕꯤꯗꯥꯏꯅꯦ ꯇꯨꯡꯁꯤꯜꯂꯤꯌꯦ ꯑꯗꯣ ꯂꯨꯆꯤꯡꯕ ꯇꯨꯡꯁꯤꯟꯕꯤꯕ ꯁꯤꯁꯨ ꯇꯨꯡꯁꯤꯟꯕꯤꯔꯣꯗꯅ ꯌꯥꯏ ꯌꯥꯏ ꯑꯩꯉꯣꯟꯗ ꯂꯩꯕ ꯄꯩꯁꯥꯗꯤ ꯕꯦꯡꯛꯇ ꯂꯩꯕꯅꯤ ꯈꯜꯂꯨ ꯀꯩꯅꯣ ꯇꯨꯡꯁꯟꯒꯦ ꯍꯥꯞꯆꯟꯒꯦꯀꯣ ꯁꯦꯝꯐꯨꯗ ꯊꯝꯖꯟꯒꯦ ꯂꯨꯆꯤꯡꯕ ꯉꯁꯤꯗꯤ ꯁꯦꯝꯐꯨꯁꯤ ꯑꯩ ꯌꯥꯝ ꯀꯨꯏ ꯇꯥꯔꯦ ꯉꯥꯏꯈꯣ ꯑꯉꯥꯡ ꯆꯦꯟꯈ꯭ꯔꯦ ꯇꯥꯅꯨ ꯐꯥꯎꯅꯦ ꯑꯉꯥꯡ ꯆꯦꯟꯈ꯭ꯔꯦ 따놓네. 백. 뭐이돈. 헤이, 에코. 헤이, 따로. 뭐이돈. 헤이, 포. 마시. थर्ड क्लास की संबल नंग ने इबु तोले नंग ने खागे 제가 신부고 쩔어 말고 또 마마 아이라 마마 ꯅꯪ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯩꯁꯥꯕꯨ ꯁꯨꯔꯕ꯭ꯔꯣ ꯅꯪꯒꯤ ꯁꯅꯥꯗꯣ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯑꯦꯀꯥꯎꯟꯇ ꯂꯩꯕ ꯄꯩꯁꯥ ꯃꯈꯩ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ चलो हे नंगी सिंजिन बिरगा सनादी चामरक साबा याय इचागी थवाई कंदबा यादबनी इचा मथंतनी अखोइने हिंगलिबसे इचागी दमक्तने होइदा नंगी पेथबिदो मो होरान होजी अखोइ नि चालो बुचक कदोरेना
namana pa laibra nang bulau bala kadra aduga kari kapiwa ai udap da ima do yam kapangani cha sam ta chara mo aidi kanamtana lawba la'aroi aigidamakta kapinaba kanamta leite nangi naming kai kawe sana to bi kawe nangi phone number laibra babungi le piura nangdi hayang lawba la'ani ko dangi bing di kai kawe aigi ming boiton hayeng wai phone toro ko ꯃꯈꯣꯏꯒꯤ ꯅꯝꯕꯔꯗꯨꯅꯤꯅꯦ ꯑꯗꯨꯗꯤ ꯊꯨꯅ ꯑꯝꯇ ꯄꯥꯏꯌꯣ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤꯅ ꯍꯥꯏꯈ꯭ꯔꯣ ꯍꯜꯂꯣ ꯍꯜꯂꯣ ꯏꯟꯖꯤꯅꯤꯌꯔ ꯅꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤꯕ꯭ꯔꯣ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯗꯨ ꯃꯇꯣꯝꯇꯅꯤ ꯏꯁꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯁꯥꯔ ꯅꯠꯇꯦ ꯁꯥꯔ ꯁꯥꯔ ꯏꯆꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯅꯤ ꯁꯥꯔ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯅꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯉꯤꯕ꯭ꯔꯣ ima Ima ai yam ware ai bum da lau lai ma agi chana tubi ima nang pabung gai khoi ni ichabu soidam ki lau bala ani ima पैसा पुरो है उन्हें मसी पैसा पुरो है उन्हें ima gi chana tubi ima I pagi hello sir hello engineer नसागी खोंजिल तारब नत्रो इसा बु फुबिगनो सर मार्क सात्रीनी सर पैसा पुरोदना नसिम अखोइ लाक्चगनी सर हिंगली नंगी नसागी पुंसिंग नसीसु हिंगली Yamba, nupi yang ang nakutaga no. Mado, lusing mo magilisat nate. Yo, betawa, nang yamli khali ne. Nama napai number PO suya dia. Yamba, masih ang siya puro pagdam Yamba. Pujalo, pujalo. Hey, kamu, pujalo, kamu. Hey, hey, hey.
매담니네. 매담 그다이 ꯆꯠꯄꯤꯔꯨꯕꯅꯣ? Flight ticket cancel ꯇꯧꯔꯨꯕꯅꯦ. ꯅꯣꯏꯒꯤ ꯑꯉꯥꯡ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ 매담. ꯃꯃꯥꯁꯨ ꯑꯩꯁꯨ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯨꯝꯕꯥꯟ ꯅꯦ ꯇꯥꯔꯦ 매담. ꯀꯩ ꯃꯃꯤꯡ ꯀꯧꯒꯦ? ꯕꯨꯡꯕꯨꯡ. 부부. Sorry, madam. Mito oy basida. Angang siyang kape. Kayo masalukiki. 매담, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ. ꯁꯤ ꯄꯥꯏꯕꯁꯦ. 나오네 프로법 나오네 정호 들어오네 로 정훈이 시용 띵 뷰스 수름 너트로 수제레 서 Sir, isa sinabiro. Ima! Imagi saratumbi! Imagi saratumbi! Ima! Imagi saratumbi! 버블라 이래 Isa kayo tawag ko. 버블라 Isa kayo tawag ko. 야래 이사 방금 너트로 서 안강 부자키비 하드라 서 ꯉꯥꯡꯅꯈꯤꯕ 와 ꯉꯥꯛꯄ ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯂꯨꯝꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ 서 ꯑꯩꯈꯣꯏ ꯆꯠꯆꯈꯤꯕ ꯌꯥꯗ꯭ꯔꯥ ꯁꯥꯔ ꯁꯥꯔ ꯁꯦꯟ ꯌꯥꯝ ꯇꯥꯟꯕꯤꯌꯨ ꯇꯨꯡ ꯀꯣꯏꯅ ꯑꯐꯕ ꯃꯔꯤ ꯊꯝꯁꯦ ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ Ima, boyton se pubigrase. Ha. Boyton. Jelas lao. 하이 쩔 Bima, lao mati yadi. Jelas lao. Mati yadi. Lao, jelas lao. ꯆꯥꯡꯗꯝꯅ ꯐꯝ ꯂꯩꯇꯕ ꯈ꯭ꯋꯥꯏꯗꯩ ꯇꯥꯡꯕ ꯅꯪꯇꯅꯤ ꯋꯥꯔ ꯃꯆꯥ ꯀꯌꯥ ꯅꯪꯕꯨ ꯀꯧꯔ ꯄꯣꯊꯥꯖꯩ ꯆꯥꯡꯗꯝꯅ ꯐꯝ ꯂꯩꯇꯕ ꯈ꯭ꯋꯥꯏꯗꯩ ꯇꯥꯡꯕ ꯅꯪꯇꯅꯤ ꯋꯥꯔ ꯃꯆꯥ ꯀꯌꯥ ꯅꯪꯕꯨ ꯀꯧꯔ ꯄꯣꯊꯥꯖꯩ 이마
ꯕꯥꯔꯇꯣꯟꯁꯦ ꯄꯨꯕꯤꯈ꯭ꯔꯁꯦ ꯍꯥ Chafangde setning basu set pengamde oh chaning bakaya chaba fangde setning basu set pengamde aigi mapok shembalai nang namit sumuranu aigi mapok shembalai nang namit sumuranu aigi aigi punsi manaba sing mon kharo loi kharo tai bang dai mut kharo nil lak le ten thana kapli bai khom je Ima Ima Ayo kami ka no. Ayo tanong piyo. Ayo kami ka no. Ayo tanong piyo. Ayo kami ka no. Hello? Hello? Iche, iba ki phone to switch off laye. Ha? Office ke topa number laye de amtang biyo. Hoi. Rickshaw! Rickshaw, kitang tuna jase.
ꯃꯦꯝꯆꯥ Nang kanano? ꯑꯩ ꯊꯧꯖꯥꯜꯅꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯈꯨꯗꯣꯜ ꯑꯃ ꯇꯝꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯨꯗꯣꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ Karamba kudol? ꯄꯣꯏꯔꯩ ꯑꯃꯗꯤ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯩ ꯇꯥꯏ Nang lohong budi laki dena. ꯆꯨꯝꯃꯦ ꯑꯩ ꯂꯥꯛꯄ ꯉꯝꯈꯤꯗꯦ ꯈꯨꯗꯣꯜ ꯑꯗꯣ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯅꯈꯣꯏꯗ ꯁꯤꯟꯅꯒꯦ ꯂꯥꯛꯈꯤ Nangi karamba kudol no? ꯃꯦꯝꯁꯥ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯦ ꯇꯨꯡꯗ ꯑꯐꯕ ꯑꯣꯏꯔꯣ ꯑꯩ ꯑꯉꯥꯡꯁꯤꯗꯤ ꯃꯥꯡꯍꯟꯕ ꯉꯝꯃꯣꯏ ꯃꯁꯦ ꯑꯦꯛꯁꯤꯗꯦꯟꯅꯦ ꯑꯩ ꯃꯃꯥꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯆꯠꯅꯕꯤ ꯂꯩ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯏꯆꯥ ꯐꯪꯒꯅꯤ ꯅꯪ ꯃꯤꯅꯣꯛ ꯃꯁꯥ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯉꯝꯒꯅꯤ ꯏꯄꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯄ ꯄꯥꯝꯃꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇ꯭ꯔꯤ ꯌꯥꯝꯕꯣ 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 ꯃꯈꯣꯏꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡꯁꯤ ꯃꯥꯡꯍꯟꯕꯤꯈ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯌꯥꯝꯕꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯉꯥꯡꯁꯦ ꯌꯥꯝꯕꯣ ꯑꯉꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯌꯥꯝꯕꯣ ꯕꯣꯏꯇꯣꯟꯗꯤ ꯌꯥꯝꯕꯣ ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯊꯧꯖꯥꯜ ꯑꯩꯒꯤ ꯑꯉꯥꯡ ꯂꯩꯔꯝꯗ꯭ꯔꯦ ꯊꯧꯖꯥꯜ ꯕꯣꯏꯇꯣꯟ ꯃꯥꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯑꯉꯥꯡꯗꯤ ꯑꯉꯥꯡꯗꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯍꯣꯇꯦꯜꯗ ꯆꯥꯡ ꯅꯥꯏꯗꯕꯗꯒꯤ ꯑꯩ ꯍꯣꯇꯦꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯑꯁꯦ ꯅꯈꯣꯏꯅꯤꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯒꯦ ꯂꯥꯛꯈꯤ Sibo ꯑꯩꯒꯤ ꯏꯆꯥ ꯃꯥꯅꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯃꯍꯥꯛ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯑꯩ ꯏꯆꯥꯕꯨ ꯊꯤꯔꯤꯕꯅꯤ ꯏꯆꯥꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡꯅ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕ ꯖꯥꯠꯂꯥ 이제 ꯑꯩ ꯏꯆꯦ ꯍꯣꯏ ꯆꯪꯉꯨꯔꯦ ꯏꯕꯥꯏ ꯍꯣꯏ ꯑꯣꯐꯤꯁꯇꯁꯨ ꯆꯠꯂꯨꯔꯦ ꯁꯛꯈꯪꯗꯕꯁꯤꯡꯅ ꯏꯕꯥꯏ ꯐꯥꯈ꯭ꯔꯦ ꯏꯆꯦ ꯑꯉꯥꯡ ꯐꯥꯈ꯭ꯔꯦ 이바이 파크레 ꯄꯥꯎꯗꯨ ꯄꯤꯅꯕ ꯈꯛꯀꯤꯔꯥ ꯅꯪꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤꯕꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯍꯥꯟ ꯃꯤꯄꯨꯟ ꯀꯟꯕꯒꯤ ꯄꯥꯎ ꯑꯩꯉꯣꯟꯗ ꯄꯤꯈ꯭ꯔꯕꯣ ꯍꯥ ꯅꯪꯅ ꯅꯣꯡꯇ ꯄꯤꯈ꯭ꯔꯕꯕ 이제 ngasi nokpana wasaktu나 hairi chauraba crime asibu tholiba khutpu do maru phukna mangani mase police department ki pandamni nokpa ai ki wasakni nokpa ai bu thogam biu ise
Fauzan. Fauzan. Fauzan.